Imphal Ukhrul Lambida Kukina illegal tax lawbagi thabak chathare. National Highway 202 Imphal Ukhrul Lambida Kuki Groupni chingnabasingna namduna achat awoksingdagi tax lawrakpadagi Imphal Ukhrul Lambi asida hanadagi thengnariba khudongchadabagi mathakta hena khudongchadaba ama amuk oihalle. Kuki Groupni chingnabasingna Mongko Chepugi khunjasingi khusamnaraga Google Pay account ki khuthangda illegal oina tax lawbagi thabak adu chatharakpani. Google Pay account link tawriba number adu Khai Keng Haukif Kauba Miyoi amagi mingda leibani Google Pay kuthangda lupa 5,000 transaction tawbagi receipt amada recipient adugi mamingna Khaimen Sai Haukif haina hayauri. Khai Keng Haukif hairiba miyoi ase Ukhrul district ki Jalengbung village da leibani haiba khangba ngamle adubu hairiba miyoi asina phongdorakpagi matung ina Google Pay account link tawriba Airtel number adu hojik village volunteer oiba mahaki mamanaba amana sijinnakre. Mahaki Google Pay account leite amadi sell transaction tawbagi wafam mahak karigumba amata khangde hairi. Paugi likhun singi matung ina Imphal Ukhrul Lambigi Mahadev tagi New Heaven fawgi marakta escort yauna chaliba truck sing sangkaida kuki kulai paiba group sing na thatlaga mafam aduda truck sing amadi atai achat awok sing dagi tax lawbagi thaba adu chathabani haina paw sina hairi. Though in P Manipur na CM da taksin kre Manipur da mausa ki fibam da hanjilaknaba Manipur lengang na khudakta inclusive dalo ki thaba lokhat pagaloy na logi matungina anti-peace elements singi mathakta akan ma action lokhat na bathadaw in P Manipur team na Chief Minister Y Khem Chanda memorandum ama pidu na taksin kre team gi maikai digi Mei 3 da pisin kiba memorandum adu da Manipur lengang na khudakta sakhanglaba tribe kunthra ga taru ki miyoi singa haktheng na unaduna wari shanaduna amaga gi marakta amuk hanna thajanaba puraktuna Manipur da ingtappa hanjilaknaba thabaksing laukhatnaba taksili loinena anti forcing masak khangdoktuna Manipur lenga amasung santi pamjaba community singa kusamnaraga makhoi gi mathakta action laukhatsi Manipur gi integrity thugainaba honarakpa amata lemna thagumse hairi. Chief Minister Y Khem Chanda mamangda miyam tinbami amada wari sanaba natona solution leiti haina phongdokhiba wafam ningsingladuna wari sanabagi thabak community khudingmak saruk yaduna transparent amadi comprehensive oina pangthokadabani hojik Manipurda oirakliba phibam ase yamna luba tangkak ama oirabana peace amasung unity gi damak yamna mayek sengna lengangna khongpham ama lepa matam oire haina su phongdokli. Loinena Mei 3 da thadaw community na church singa loinena Manipur Peace Day observe tawkhiba dugi damak thadaw inpi Manipur gi maikai dagi thagatpa phongdorakli. Kalen Suti tension gadauri state asigi hojik oriba law and order gi fibam na maram oraga mahai tampham loisang sing yamna toina thonglonba maram na handak jahi gi oina Kalen Suti tension hanabagi proposal ama Director of Education Ace na Commissioner Education Ace ta pisin kre matam sangna mahairoi sing ningthina mahai tamba phangkhidaba na maram oraga academic curriculum menkhatnabagi damak June 9 dagi June 18 fawba Kalen Suti thanaba thawrang lokhatlambadu June 15 dagi June 18 fawba oihanaba pukhatkibani hairi. Churachandpur Mizoram lambi ki thong tekhiba adu temporary oina turel manungda lambi ama semduna faunaba haukhre. Mulam Ukhrul area da laiba farmhouse kuki militants singna mai thadokre. Tangkul singi farmhouse ni hairi Central Security Forces laina militant sing fongna chatuna laire Central Force oiro Manipur Police pu oiro karisu tawba ngamdre irang su laksinba ngamdre angamba tawnaraga laire. Ngasi Ukhrul chatkadaba gari sing Sangkaida Kukisingna lambi thingbadagi matam khara pallure hari gari sing adu escort yauraga chatpani. West Bengal da BJP ki lengak Mei 10 da wasak lawragani samik Nobel Peace Prize phangkhraba Ravindranath Tagore gi mapok numika chanana Mei 10 da BJP ki lengak ama West Bengal da wasak lawragani All India Trinamool Congress na chahi 15 lengak pairamba state asida pangthokiba mikhalda BJP na sit masing yamna phangduna mai pakraba matungda anawba lengak semnabagi matam asi BJP State Unit ki President Samik Bhattacharya na lauthorakhibani Barakpur da pangthokiba mikhalgi campaign da Prime Minister Narendra Modi na Bengal da amuk halaklaga BJP ki anawba lengak wasak lobagi thoram da saruk yagani haina lauthoklamba leikhi. Governor RN Ravi na lengak semnabagi thawtaba thabak thoram sing paikhatringai da Election Commission of India gi senior officials sing na thorang pumnamak loisinaba honari. West Bengal gi oinadi Ravindranath Tagore gi mapok numit pu Ravindra Jayanti oina yamna maru oina launaba numit amani hairi. Mai kapagi thodokna maram oiraga matam khara White House lockdown tawrure. National Mall manakta US ki Secret Service officials singna kulai paiba miyoi ama nongmaina kapagi thodok thokraba matungda matam khara White House lockdown tawrure. Fizam setpa Secret Service ki personnel singna White House ke koibada patrolling chalingai gi chingnaningai oiba mawngda miyoi ama nongmai pairaga leirama thengnabadagi thodok thokhibani haina Secret Service ki Deputy Director
Met Queenna Paumisingda Fongdoki Ahanbada Kulai Paiba Mioi Aduna Secret Service ke agent sing tamna nongmai round khara kablaki khudakta uniform setpa police officer sing kausilaga mioi adubu Tana Kibaga loyina khudakta khud handuna nongmai round khara kapki thaudo aduda mioi adu sokpadagi hospital pukhatuna laikanaki hiramasigi matangda official singna makha taba comment amata piu haiba yakide Nongmai kamnabagi thaudok tholingai cherak aduda chahi nauriba angang amasu manak nakna leirami adubu mahakti thoidokna thudong thiningai oiba mawongda asopa nanghaude hari Haujik tholiba kanglupki rang asida security force ta michang mikhai nai haningde nunglum muiba State asida haujik tholiba kanglupki rang asida security force singna michang mikhai nai dana control ta honingi haina Riha village ki secretary ninglum muiba na phongdokre ngasi Kamjong district ki 4 subdivision gi manung chana laiba Riha village ta haujik kuki amadi tangkhul ani gi marak ta tholiba irang asina maram oiraga Awaba Tare singda Tambi Club Organization Mera Paibi Amadi Tongan Tongan ba wakal manaba singna punsin duna Riha village ta kunja singna tengbang polam pibagi mari lainana wafam asi mahangna phongdokhibani tengbang pibagi thauram aduda Riha village ki ningthau wunganing mahing thongju sporting club ki president nang mairakpam chingkhai South Town Khul Union ki chairman Agoiten Kasung amadi nang mairakpam laikai apun mamayra paibi ki president thaudam inaw chana dice member oina saruk yaki Ninglun moibana makha tarduna lengak loi singna lamdam asida thokleba issue sing asida kupna miyeng changduna ing tapa purangna bahona bana achumba lambi oigani Riha village asi dam hek sajan khibadagi awaba nanglaba khul amani khunja ayamba pamlau tawduna hinglibani adubu hojikti kuki terrorist singna chatharakpa irang amadi lana sina maram oiraga nongmagi oiba thabak thoram singdasu yamna khudong chadaba mayokna halle Delhi da utkadaba folk dance festival da manipuri yaholaktabagi thawong miyam penadre Delhi police ki thawong union home minister Delhi gi CM da wagat kre Delhi gi kamni auditorium da ngasi pangthokpa tharam amada Delhi police na manipur gi folk dance group ama sarukya han khidre kangluf ki irang thokliba maram na security gi miyeng dagi khudong thiba thorak pi yai haina chingna badagi folk dance team adu festival da sarukya han khidabani hari Delhi police ki thawong adu botongan tongan ba cultural activist amadi opposition politician singna akanba mawongda yaningdaba phongdoknaragli hiram asigi matangda rashtrahit Sarbopari Sangathan na Union Home Minister Delhi ki Chief Minister amasung Lieutenant Governor da aiba cherol pishin na wakat kre wakat cherol aduda palliba maroi ba wafam di kamni auditorium da ngasi Delhi Police na Manipur gi folk dance team ama performance pian khidabagi thawong adu ningba kainingai ni culture gi lamda ina khulaba Manipur gumba state amagi mahut senduna lakliba team ama bungak pi sen biduna pungning thogat pibagi mahutta athingba pi khibadu yaningde apunbagi saktam sagatuna ama toibagi wakhalonda thabak tawminabagi mathau taraba matam aseda artist singda yengkiba miyeng adu ningba kainingai ni kudong thiba thokani haibigi chingnaba lairabasu matik chaba security ki section tharang lokhotpam thoi thoram amabu hekdamak thingjinba haibasi cultural freedom amasung democratic value fel oibegi mayek senglaba khudamni Jantar Mantar gumba mafamda kanagumana thingba yaudana protest tawnabagi ayaba piraga cultural truth amada thingba piba yaningde artist singna hing nungthal naidana performance pinabagi damak aying nungthal naidana hotnaduna lakhiba pumnamak aremba tahale thawung asina artist singi thamoi sogan bakhang natana cultural exchange amadi national unity dasu chawna akaiba thohale Delhi police na Manipur gi folk dance Truth adu karigidamak performance pihan kidabano haibadugi matangda marik chumba wafam phongdokadabani Delhi police na kari maramgi asigumba firef lawraklibano matik chaba security ki section tharang lokhalaga folk dance troupe adu amu hana performance pinabagi khudong chaba phangangadabani hari